Mitob na lan tarak laba phauba mitop hana khandokdana politics tawduna bot khomlibasing atuba matamda lepkadabani karigumba ngak kanduna bot khombagi thabak chatharak labadi miyamga punduna akanba ihau haunaba same saba lori haina campaign for just and fear delimitation ki convener Jitendra Ningomba na phongdokre JFD na paring nine chatharakpa census ki matangda khananabage mifamgi manung channa Kaksing district ki Sugnu bazar da leiba Chingtam community hall da Sugnu apamira paibi loop amadi JFD ga khosamdadna chathakiba campaign ta loop asigi convener Jitendra Ningomba na phongdokhibani campaign aduda maike dungi mera paibi amadi club singi maru oiba luchingba singsu saruk yakhi lone miyam da mikok thiba delimitation gi matang da wa ngangladna Jitendra na makha taraduna mikok thiba gi thabak asi maling mafam kayada leibak aduda leriba migi masing khangdoktuna Saukhwat thaurangi thabak paikhatnaba mikok thibagi thabak chathaduna lakri India desu lisingama pan marifumathoi dagi hauduna chahi tara khudingi mikok thibagi thabak chathaduna lakli mikok thibagi thabak asi yamna phaba thabak oirabasu lamdam asigi miyamna thinglibagi maramdi lamdam asida kumja lisingama pan yankai mathoi gi matungda lakpa mitop sing hana khandokpa amadi NRC chatnatraga masiga manaba chatna kanglon ama chatnaraba matungda Serasida census tobinaba haijabani lamdamasda NRC natraga manaba kanglon ama chatna handriba phauba Manipur da mikok thibagi thawong amata chathaba yaroi niyom chumna mikok thirabadi Manipurgi miyamna mikok thibada thingba leite kumja lisingani amada pangthokhiba census aduda niyom kaina mikok thikhibana chingi mafam oriba subdivision mapanda maram sadana mishing yamna hengalamba thenaki amadi tampaki mafam singana masing yamna hantharambagi report phangki lonena kuki khurupna namna khundaba mafam singda niyom kaina mishing kaya hengalakli ba asi matam chana thingba mathautai chingi mafam singda nupi amana chawrakna chahi amada angang 15 polamkhibagi report phangki masi thigatluba matamda Bangladesh Nepal amadi Myanmar dagi chawbok oina changlakibani maramdi Myanmar da irang thokpana military junta na otpana ibana maram oiraga leifam leitabadagi Manipur da chenchilakna khundaba haurakibani Manipur da changlakliba kuki haiba furup asi Myanmar military junta na masak khangde maramdi makhogi lengakna thokpa furup chama 35 gi list ki manungda kuki yaude hokiba chahi lising amaga chamapan yankhai dagi lising amaga chamapan humpumapan faubada kangpokpida khul masing chamaga humputara mapan leiramki adubo lising ani taramathoi dana khul masing chamanga humputara manga leiramki lengakna thidokpada khul chahum hengatpa thengnaki Asigumba thawong asi lengakna thidokpada punna khul chamapan rom hengatpa thengnakhiba asi thingbata natana lamdamasda narolda changlakliba mitop sing khangdoklaba matung census tawgadabani haina haujik paliba lenga asna center gi makok thongbasinda takshingadabani lonena India gi logi matung inasu mafam amada natural disaster natraga lan thoklabadi census saithokpada kaiba leite manamaduna census asi haujik leiriba phibam masida Kaithokpham thoi karigumba India lengak na ngami haibagi matagum Manipur census taroklabadi maduda thorakpa fafatagi tekchak pumba India lengak amadi masiga mari lenabasingna pugadabani haike manung chanba yauriba hojikse imagine gyan tabiyoba apni ZRA gi hojik commander in chief oriba thangkhalian guite ju Myanmar da MP orga lerambaneba MP orga karamimni oza bimol gumane All Manipur Students Union M-Suna Class 10 amadi Class 12 thagadoriba mahiroi sing mafamda yepa paujal pirakli M-Su gi Secretary General na thadorokpa Chirolaman hai tangdu leitadraba iramda masigi awachai thing marak asida hayeng February 13 amadi lakadoriba February 12 dagi haugadoriba bosim amadi kosim malauba Class 10 amadi 12 examination da saruk yagadoriba tongan mahiroi singda tamliba mahiroi singda yepa paujal piri Chilambi ama semnabagi yamna maruoiba changyang parikya asida mahiroi singna chahi ama chupna honarapa khudingmam apung phana ithokduna mai pakpa orisanu mama mapa sing amadi sinpham khudingda sin pangliba singnasu exam asida ayat apan leitana bhonamina semasong makalamatagi ban general strike amadi harau kumaina chingba amata tawbidana basu emsu napil tarukli haukiba exam kharada pamdaba thodok maruina question leak oiba question paper on piba amadi matam thintana pibna chingba sing thoktana ba chakshina hona binabasu appeal tarakli
National Legal Services Authority ki lamjing makhada Manipur State Legal Services Authority amasung Kaksing District Bar Association Kaksing na punna sinna Prohibition of Child Marriage Act 2026 Child Right amasung Protection of Children from Sexual Offences POCSO Act 2012 ki matangda Legal Awareness Program kam quiz competition ama ngasi Kaksing District ki manung chana laiba Grassroots Academy hianglamda pangthokre India government ki numit jamani chupna chathagadaba Child Marriage Free India ki intensive campaign ki saruk ama oina pangthokhiba awareness program aduda sub division police officer Kaksing Khundrakpam Hemabati MPS na chief case Grassroots Academy hianglungi founder Elangbam Juyeso na guest of honor aduka Kaksing District Bar Association ki president senior advocate Nongmaite Modu Singh na President Oiki School adugi Mahairoi Singh Oza Singh na saruk yadna pangthokhiba legal awareness program aduda Kaksing District Bar Association ki joint secretary advocate Narem Jamson Singhana Prohibition of Child Marriage Act 2006 ki matangda association asigi general secretary advocate Taibangjam Giddevana Protection of Children from Sexual Offences POCSO Act 2012 ki maramda duga Vice President Advocate Chongtha Manishona Child Rights ki matangda wangangkhi Lonena sarugya khiba Mahairoi Singda ek sing aduga mari lenena wahang kaya hangduna chumna pakumpi bangamba Mahairoi Singda manapid na puning tagot ki hari Serasida amukhana hanagum tangdulai taba phim adu hanjilaknaba lengak semda yaubani haina Deputy Chief Minister Nemcha Kipkena phongdokre Manipur gi irang asi center lengak khaktna warashin purakpa yaroi nakal ani yasinaba purakpada state lengak ki thodang chawnglei haina Deputy Chief Minister Nemcha Kipkena makhata na phongdoraki di week na akhanana loba interview amada Manipur gi hanba nupi Deputy Chief Minister Nemcha Kipkena wafam asi phongdokhibani Interview aduda mahangna makhatan hai Manipur da thogli bairang asigi warashin ama puraknabagi damak mahang yumnam khem channel luchingba anobalenga sida saruk yakhibani politics haibadi miyam gyaifanaba tawba aduna politics ki khuthangda yanadaba khudingmak warashin purakadabani luchingba haibasi pham paiba khaktana oiba yaroi pukchel sengna amadi daidalaina miyam gi seba tawba mathautai haiki mahangna Manipur lengak ta sakalaba matung chingi mpham singda hingsa ga thawong sing Chatharakpaka mai lenena phongdokhibada mahangna Manipur lengak semada saruk yabagi mayokta leriba sing adu lana makhoibu mioi kharana lamjing bagini mahangna lengak semada yaunaba karigi firep asi lawrakhibano haiba makhoi haibada makhoi nongmadi wakhal soina tarakani community singi marakta tokhan leinariba asiki political solution ama purakpa mathau tabana mahak masamak Manipur lengak semada saruk yabani haike Moirang Kunau Mamang Sabal Mandop Relief Camp da lariba IDP singna ngasi cycle kendra gi manung chana lariba South Loksing Village ki khuthang da hawjik litan da thokliba irang na maram oiraga mayum thadokna safagata mafam da lariba tangkhuli chin inaw singi damak nongmada changdaba yarabo set na inaba firo sing mateng pangkhre Mating pangba da saruk yakhiba miyoi amana phongdokhibada ngasi mating pangliba si paisa paiba madi leibagi nate adubu yummai thadokhibadagi leifam leitraba singna wa mayokna Ribasi IDP Aikoi isa da hana thokhiba madi masigi awaba khangbadagi hawjik litangi thodokta awaba mayokna ribasing gidamak angamba kharada warbasu mating oina haina polamsing asi mating pangbani haina phongdokhi amdaba simantikna dana ibung singi tangkuli ibung ba singi ichinaw singi mafamda angamba khudon khitang tamjabase harau luksen biyu si hairage tension jaragi Kuki militant singna mayum makai mai thadokpa amadi hingsa gi thabak chathabadagi lengang singda hangba relief camp da lariba singda Uripok ward number 6 ki United Club na nomada changba relief materials sing mating pangkhre haiba relief materials sing adu Kuki militant singi hingsa gi thawongna sokalaba imung singduda makhoibu saugatpiba amadi solidarity utna kushina makha tanasu darkar lairakpada angamba thakta mating pangna bahonna kigani hairi Kendra Sarkarna ayaba piraba homeguard personnel masing asidagi lising anida hengatpa amadi pithoktana lariba sel thungi kanabasing phanghanabagi matangda paikhaliba thaurangsing mari lenabasingna chayol marigi manungda paukhum piraknaba Manipur High Court na iba chero thakre
Manipur Home Guard Employees Welfare Association के President Yanglem Mangi Singh na hai hiram asigi matangda association na tha asigi taramathoida Manipur High Court ta wakat ama thangat ki wakat adugi hearing da Manipur High Court ki Justice Ahanthem Bimol gi court na respondent oriba Kendra Sarkar gi Secretary Home yauna Rajya Sarkar gi Chief Secretary amasung Commissioner Home dai bache thana rai takhe amadi chayol marigi manungda pakhum piak na basu khanganki lonena lakliba April 15 da makhata na hiram asigi matangda khananaba matam lepkhre magna hai griha mantralay na ayaba piriba personal masing chatruk humputara asi lising anida hengat pinaba ing lising ani 15 ge April amadagi taknadna lakhibani Mantralay na yaba pibagi thabaga sida thinthabana Home Guard personnel singna deployment reimbursement yauna sarkar gi kanaba kaya phangnaba honabada khudong chadaba mayokna hale mangi singna makha taraduna Manipurda mathau tawriba Home Guard personnel singna hojik fauda fangliba dearness allowance DA ki senphamasi shupnagi chada taramari khaktani adumoinamak police constable yauna sarkar gi leriba karmachari pumnamak DA chada nifunithoi phangkrabani haina pende wafam sing palle basina sambidangi manaba mideng amadi hingbagi hak achouba singnaba ama oheli Maramaduna Kendra Sarkar gi chatna patha matung ina lalhobana sokhalaba awang nongpok lamdam singda mathau tawriba personal singi deployment support amadi reimbursement da khudong chadaba mayok na hale haina supale anabase phangan biu haidana honorable high court ta thabadagi high court na tabar rai amana akoi chayon marigi manungda hairibedugi pakum piu haidana notice sama issue tobi khre masidagi matungina korna lepak praja singi awaba hongga singi awaba si yenga korna asuma direction ma pirakani haibase association gi chena thajirabani Matam sangna mari matang shuduna miyam gi seba taruklaba maitei maiba khoirom ratan miyamna khoirom atai bi mangang haina sakhangnarabada health service ki lamda doctorate of Dr. Khoirom Ratan Singh mingthon pirak pagalonena diploma in chiropractor su pidna ikai kumnakre haiba mingthon amadi diploma si chaliba tha asigi haukiba tang 15 nomajing numita Tamil Nadu gi Coimbatore da pangthokpa WEBBIC University gi convocation ceremony da mari matang shubagi maiba Khoirom Ratan da pikibani mahak lamding elangbom lekai lamding wangjing dagi KH Mani khombagi machanupani Rajasthan की पिवारी दलेबा chemical factory मा मैना चाकपगी थौदोकता factory अदुदा थबक शुबा मियोय तरे छिरे कयामना थोरकप ngamdana leiri थौदो अदु ngasi ayuk khuskhera industrial area da thokibani rescue operation park sna chathari hairi factory aduge chemical unit ta mai chakpat namaram oiraga miyoy tare chiki aniyamna thorakpa ngamdana leiri haina thajanari hojik mai chakliba factory adugi manungda thabak shuba miyoy 15 rom thorakpa ngamdana leiri hairi Additional District Magistrate Sumita Mishra na haikibada thaudodu thokpagi pau fangbaga police na khudaktagi rescue operation chathaba hokre hairi Sanabagi pauda District Football Association DFA Thawal na senduna team taruk na saruk yaduna tha asigi tara maidagi Thawal ningomamda leiba mini stadium da chatharakiba manga Super Elmamcha Devi Memorial Super Division Football League Tournament 2026 ki ngasi shanakiba match da KKSA Hauka Kiam Sifai amasung SYLO Texam draw sakre Super Division League Tournament asigi marishiba match da KKSA Hauka Kiam Sifai amasung SYLO Texam apiba matamgi manungda team animakna goal amta chanabang ngamdana draw chatkibani match asida KKSA gi Opol TVK amasung AK Henry match ki minute 15 namadi nipunitoi chatpasingda duga SYLO Texangi KS OK na minute 35 chatpada yellow card amam piki tha sigi 15 numit ningma matong pung 12 makhaida Yaripok FC Yaripok amasung JJFA Haukani na tarushuba nungthil pung ani makhaida SYLO Texam amasung ASSA changai pham ani na trechuba match sanagani arobida maropa amhana miyam da pizari Mitob hana khandokna politics tawtna board khomlibasing athu matamda lepkadabani haina campaign for just and fair delimitation convener na phongdokre
लीगल अवेयरनेस अमदी क्विज कंपटीशन पांगथोखरे लांजिनदुना लेरिबा तांखुली चिनाव सिंगदा नोमरा चंगदबा यादरा पोलम सिंग मतेंग पांगखरे लोनेना राजस्थान की बिवारी दलेबा केमिकल फैक्ट्री में मई चाकपगी थौदुता मियोई तरे जीरे इमेज पाउदम पीजेबा ngasi di mata sa lo shinjere meeting tabri bising bukurum jare